ꯊꯥꯔꯛꯄ ꯑꯞꯗꯦꯠꯇ ꯂꯝꯗꯝꯁꯤꯗ ꯁꯨꯛꯂꯩ ꯂꯩꯇꯕ ꯆꯤꯟ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯗꯣꯅꯜ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁꯦꯝꯂꯤꯕ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯅꯣ? ꯀꯦ ꯃꯦꯘꯆꯟꯗ꯭ꯔ ꯗ꯭ꯔꯥꯏ ꯚꯤꯖꯟ ꯏꯟꯗꯤꯌꯥ 2047 ꯗꯣꯀꯨꯃꯦꯟ ꯑꯣꯐ ꯅꯣꯔꯠ ꯏꯁ ꯀꯥꯎꯟꯁꯤꯜꯗ ꯆꯤꯟ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯄꯕꯨ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯆꯤꯟ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯂꯤ꯫ INC ꯃꯅꯤꯄꯨꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯄꯦꯖꯇ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯗ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯊꯥꯗꯣꯛꯄ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯃꯦꯞꯇ ꯆꯤꯟ ꯑꯃ ꯁꯦꯝꯕꯒꯤ ꯋꯥꯐꯝ ꯀꯩꯗꯧꯉꯩꯗ ꯂꯩꯔꯣꯏ, ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ NECꯒꯤ ꯗ꯭ꯔꯥꯏ ꯚꯤꯖꯟ ꯗꯣꯀꯨꯃꯦꯟꯠ ꯑꯁꯤꯗ ꯆꯤꯟ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯌꯥꯎꯔꯤꯕꯅꯣ? ꯍꯧꯈꯤꯕ ꯊꯥ 15 ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯂꯥꯟꯒ ꯃꯥꯟꯅꯕ ꯐꯤꯚꯝ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯗ ꯆꯤꯟ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯛꯄ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯑꯆꯥꯛꯄ ꯃꯩꯗꯒꯤ ꯍꯩꯕꯒ ꯃꯥꯟꯅꯍꯜꯂꯦ꯫ ꯁꯦꯟꯇꯔ ꯂꯩꯉꯥꯛꯀꯤ ꯇꯧꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯅꯤꯄꯨꯔꯕꯨ ꯃꯍꯧꯁꯥꯒꯤ ꯑꯃꯗꯤ ꯁꯥꯟꯇꯤꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯊꯧꯔꯥꯡꯂ ꯍꯥꯏꯅꯁꯨ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯪꯂꯗꯨꯅ ꯂꯩꯔꯤꯕ BJP ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯣꯟꯅ ꯆꯤꯟ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯑꯁꯤꯒꯤ ꯃꯊꯛꯇ ꯁꯨꯛꯂꯩ ꯂꯩꯇꯕ ꯆꯤꯟ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯗꯣꯅꯜ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁꯦꯝꯂꯤꯕ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯅꯣ? ꯗꯦꯜꯂꯤ ꯑꯃꯗꯤ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ BJPꯒꯤ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛꯅ ꯀꯨꯝꯖꯥ 2047ꯗ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔꯅ NECꯒꯤ ꯗ꯭ꯔꯥꯏ ꯚꯤꯖꯟ ꯗꯣꯀꯨꯃꯦꯟꯠꯇ ꯆꯤꯟ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯑꯃ ꯁꯦꯝꯂꯕꯁꯨ ꯀꯔꯤꯒꯤ ꯌꯨꯅꯤꯌꯟ ꯗꯣꯅꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯖꯌꯣꯇꯤꯔꯥꯗꯤꯇ ꯁꯤꯟꯙꯤꯌꯥ ꯐꯝ ꯊꯥꯗꯣꯛꯇꯕꯅꯣ ꯍꯥꯏꯅꯁꯨ ꯍꯪꯂꯛꯂꯤ꯫ ꯃꯣꯗꯤ ꯂꯩꯉꯥꯛꯅ ꯂꯣꯟꯅ ꯆꯤꯟ ꯁ꯭ꯇꯦꯠ ꯑꯃ ꯁꯦꯝꯅꯕ ꯑꯇꯝꯅꯅ ꯊꯧꯔꯥꯡ ꯂꯧꯈꯠꯂꯕ ꯃꯇꯨꯡ ꯚꯤꯖꯟ ꯏꯟꯗꯤꯌꯥ ꯗꯣꯀꯨꯃꯦꯟꯠ ꯑꯣꯐ ꯅꯣꯔꯠ ꯏꯁ ꯀꯥꯎꯟꯁꯤꯜ NECꯒꯤ ꯗ꯭ꯔꯥꯐꯇ ꯆꯤꯟ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯑꯃ ꯀꯨꯝꯖꯥ 2047ꯗ ꯁꯦꯝꯅꯕ ꯍꯣꯠꯅꯔꯕꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯖꯤꯛ ꯑꯁꯣꯏꯕꯒꯨꯝ ꯂꯩꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅꯁꯨ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯪꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠꯇ ꯃꯣꯗꯤ ꯂꯩꯉꯥꯛꯅ ꯃꯤꯇꯩꯂꯣꯟ ꯑꯃꯗꯤ ꯃꯌꯦꯛꯀꯤꯗꯃꯛ ꯂꯨꯄꯥ ꯀ꯭ꯔꯣꯔ 19 ꯀꯥꯏꯊꯣꯛꯈ꯭ꯔꯦ꯫ MP ꯁꯅꯥꯖꯥꯎꯕ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯍꯥꯏꯕꯗꯤ ꯃꯤꯇꯩꯂꯣꯟ ꯑꯃꯗꯤ ꯃꯤꯇꯩ ꯃꯌꯦꯛ ꯑꯁꯤꯕꯨ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯅꯕ ꯄꯥꯟꯗꯝꯗ ꯃꯣꯗꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 19 ꯀꯥꯏꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯣꯏꯔꯤꯕ ꯃꯍꯥꯔꯥꯖ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯣꯁꯠꯇ ꯊꯥꯒꯠꯂꯛꯄ ꯋꯥꯐꯝ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗ ꯃꯁꯥꯒꯤ ꯆꯍꯤ 2000 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯖꯔꯛꯂꯕ ꯂꯣꯟ ꯑꯃꯗꯤ ꯃꯌꯦꯛ ꯑꯁꯤꯕꯨ ꯑꯔꯤꯕ ꯃꯇꯝꯒꯤ ꯍꯥꯏꯕꯗꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯁ꯭ꯇꯦꯇꯁꯇ ꯄꯨꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯈꯟꯗꯨꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟ ꯁꯤꯡꯍꯅꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ X ꯍꯦꯟꯗꯜꯗ ꯊꯥꯒꯠꯂꯛꯈꯤꯕ ꯄꯣꯁꯠ ꯑꯃꯗ ꯃꯁꯤꯒꯤꯗꯃꯛ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯍꯥꯔꯥꯖ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯕꯨ ꯕꯤꯃꯜ ꯑꯃꯗꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯩꯇꯩꯂꯣꯟ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯣꯟ ꯑꯇꯩ ꯍꯥꯏꯕꯗꯤ ꯇ꯭ꯔꯥꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯗꯥꯏꯂꯦꯛꯠꯁꯤꯡꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠꯇ ꯏꯝꯐꯥꯜ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯉꯔꯥꯡ ꯑꯍꯤꯡ ꯆꯨꯞꯄ ꯂꯦꯞꯇꯅ ꯆꯨꯈꯤꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯈꯔ ꯏꯁꯤꯡ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯦ꯫ ꯂꯦꯞꯇꯅ ꯆꯨꯈꯤꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧꯈꯣꯡ, ꯕꯤꯁꯅꯨꯄꯨꯔ, ꯊꯤꯅꯨꯡꯉꯩ, ꯈꯣꯏꯖꯨꯃꯥꯟ ꯈꯨꯂꯦꯟ, ꯅꯥꯆꯧꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯏꯁꯤꯡ ꯏꯆꯥꯎ ꯃꯥꯌꯣꯛꯅꯗꯨꯅ ꯌꯨꯝ ꯀꯩ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯊꯤꯅꯨꯡꯉꯩꯗ ꯁꯥꯕ ꯊꯣꯡ ꯑꯃ ꯏꯁꯤꯡꯒꯤ ꯏꯔꯩꯅ ꯆꯦꯟꯊꯈ꯭ꯔꯦ꯫ ꯆꯥꯎꯔꯥꯛꯅ ꯌꯨꯝ 100ꯒꯤ ꯃꯊꯛꯇ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯁꯤꯟꯗꯨꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯈꯣꯏꯖꯨꯃꯥꯟ ꯀ꯭ꯋꯥꯁꯤꯐꯥꯏꯗ ꯂꯩꯕ ꯊꯣꯡ ꯑꯃꯒꯤ ꯅꯥꯀꯜꯗ RCC ꯕꯥꯔ ꯐꯤꯠ 30ꯃꯨꯛ ꯁꯥꯡꯅ ꯀꯤꯟꯊꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤꯒꯤ ꯃꯐꯝ ꯈꯔꯗ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯂꯝꯕꯤ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯅꯣꯡ ꯈꯔ ꯍꯦꯛ ꯆꯨꯕꯒ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯏꯁꯤꯡ ꯊꯨꯝꯖꯤꯟꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯁꯤꯡꯖꯃꯩ ꯋꯥꯏꯈꯣꯝ ꯂꯩꯀꯥꯏ, ꯃꯈꯥ ꯀꯛꯋꯥ ꯃꯊꯛꯇ ꯂꯩꯕ ꯑꯣꯏꯜ ꯄꯝꯞ ꯃꯅꯥꯛꯀꯤ ꯃꯦꯟ ꯔꯣꯗꯁꯤꯡ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯏꯝꯐꯥꯜꯒꯤ ꯆꯦꯛꯀꯣꯟ, ꯀꯣꯅꯨꯡ ꯃꯃꯥꯡꯒꯤ ꯂꯝꯕꯤꯁꯤꯡ ꯏꯁꯤꯡ ꯊꯨꯝꯈꯤ꯫ ꯁꯒꯣꯜꯕꯟ, ꯃꯩꯅꯣ ꯂꯩꯔꯛꯀꯤ ꯂꯝꯕꯤꯁꯤꯡ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯕꯒ ꯂꯣꯏꯅꯅ ꯌꯨꯝ ꯀꯌꯥꯁꯨ ꯏꯁꯤꯡ ꯆꯪꯕ ꯌꯥꯎꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ, ꯑꯁꯥꯝ, ꯃꯦꯘꯥꯂꯌꯥ ꯑꯃꯗꯤ ꯅꯥꯒꯥꯂꯦꯟꯗ ꯑꯈꯥꯛ ꯑꯔꯥꯎ ꯌꯥꯎꯅ ꯑꯀꯟꯕ ꯅꯣꯡ ꯆꯨꯒꯅꯤ ꯍꯥꯏꯔꯤ꯫